ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ PR ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯣꯏꯔꯛꯄ ꯌꯥꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝꯅ ꯍꯦꯟꯅ ꯅꯛꯅ ꯂꯩꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯒꯤ ꯋꯥꯐꯝ ꯅꯥꯊꯩꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ISTV ꯅ꯭ꯌꯨꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ, CSO, ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯩꯅꯈꯤꯕ ꯑꯗꯨꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯗꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯤ ꯋꯥꯐꯝ ꯌꯥꯎꯕꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯕ ꯑꯗꯨ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ꯫ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕꯅ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯔꯣꯝꯗ ꯅꯛꯅ ꯂꯩꯈꯤꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3ꯗꯒꯤ 8 ꯐꯥꯎꯕ ꯆꯪꯕ ꯊꯧꯗꯣꯛ ꯀꯌꯥ ꯌꯥꯎꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯈꯤꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯂꯤꯕ ꯃꯍꯩ ꯅꯤꯡꯇꯝꯅ ꯍꯤꯡꯅꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯅꯕꯒꯤꯔꯥ ꯍꯥꯏꯕ ꯈꯟꯊꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯃꯩꯇꯩꯅ JNM ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ 24ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Cultivating Change from Education to Action ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ IAS ꯗꯣꯛꯇꯔ R.K. ꯅꯤꯃꯥꯏ, ꯀꯨꯝꯕꯤ ꯁꯟꯊꯣꯡ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯈꯥꯡꯉꯦꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ, ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯋꯥꯡꯃꯌꯨꯝ ꯏꯁꯂꯥꯎꯗꯤꯟꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯦꯁꯥꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯃꯤꯁꯤꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯃꯣꯔꯖꯤꯠꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯗꯦꯁꯥꯝꯅ ꯁꯥꯐꯨꯡꯂꯛꯄꯗꯒꯤ ꯃꯇꯤꯡ ꯂꯩꯕ ꯃꯍꯩ ꯇꯝꯅꯕꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯩ ꯇꯝꯕꯁꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯄꯥꯟꯗꯝꯗ ꯑꯣꯏꯅ ꯇꯝꯅꯕ ꯈꯨꯟꯅꯥꯏꯒꯤ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯅꯤꯡꯇꯝꯍꯟꯕꯁꯨ ꯉꯝꯕ, ꯃꯤꯈꯥ ꯄꯣꯜꯍꯟꯕꯁꯨ ꯌꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩꯅꯣ ꯍꯥꯏꯕ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯄꯤꯔꯤꯕ ꯑꯗꯨꯒ ꯐꯪꯉꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯅ ꯑꯩꯈꯣꯏꯁꯤ ꯅꯤꯡꯇꯝꯅ ꯑꯃꯁꯨꯡ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯔꯥꯏꯠꯇꯨ ꯐꯪꯅ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯁꯨꯞꯅꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯌꯥꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯊꯕꯛ ꯑꯃ ꯐꯪꯅꯅꯕ ꯆꯨꯝꯅꯒꯤ ꯑꯩ ꯃꯍꯩ ꯑꯗꯨ ꯐꯥꯎꯕ ꯇꯝꯃꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯛ ꯇꯥꯛꯅꯕꯒꯤ ꯅꯠꯇꯕ ꯇꯁꯦꯡꯅ ꯑꯩꯅ ꯇꯝꯃꯤꯕ ꯃꯍꯩꯁꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ, ꯑꯩꯒꯤ ꯈꯨꯟꯅꯥꯏꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ, ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ, ꯑꯣꯖꯥꯁꯤꯡ, ꯑꯗꯨꯒ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝ ꯃꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯖꯔꯤ꯫ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯤꯖꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯐꯕ, ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ꯫ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ꯫
Sangai tutorial kwa kathil gi class 9 amasung 10 foundation course ki class lakliba January manga lishingan kun gataruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi tamak sangai tutorial natraga sangai hostel kwa kathil ningthem kol da lakiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung da mayam butaram oksari hausi makhataba pau pizari. Kumbi Assembly constituency da lakadaba tara humdoi shuba Manipur Legislative Assembly election da candidate ama oinena ba thaurang tauriba Kumbi dagi Moirangthem Megachandrabu Assembly constituency gi polling station 29/13 B2 gi miyam na angam ba phau amadi sel kaya puthokna duna amato oina saugatuna mateng pangbagi thoram ama Kumbi Municipal Council gi ward number 1 Kumbi Terakha Kumbi Sangit Lampakta pangthokre 29/13 B2 gi polling committee na sinduna pangthokiba thoram aduda Moirangthem Megachandrabu saugatuna INC na nauna yauraklaba polling station 29/13 B2 gi voter singda M Megachandrana Congress ki lengan yanduna taram okhi thoram duga mari lene na Moirangthem Megachandrana Kumbi Kendra dagi oigera Manipur gi leiriba Kendra homfu asidagi mihut khanba matamda chakhwat thorangi wakhalon chen badanatana Manipur imagi iraipak iramdam asigi minungshi yauba punsida kathokpa ngamba maraipak maramdam asigi damak karigumba khara tawba ngamba candidate kaya aman mihut oina khanhaudaba taragadi aina ngasi lairiba iraipak iramdam Manipur asi nongmadi soidana mitop miyan chap mayamna punsinduna tasinduna aikhoigi indigenous people oiriba aikhoigi ifurup jati sing asi mutkiba yabagi akiba leire haiki ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯈꯜ ꯆꯦꯟꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯑꯁꯤꯒꯤ ꯑꯩꯒꯤ ꯂꯝꯗꯝ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯕ ꯃꯄꯨꯟꯁꯤꯗ ꯀꯠꯊꯣꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯇꯣꯞ ꯃꯤꯌꯥꯝꯆꯥ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯦ ꯃꯨꯠꯈꯤꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯔꯝꯗꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯆꯠꯅꯕ ꯌꯥꯕ ꯑꯥꯏꯟ ꯀꯌꯥ ꯕꯤꯜ ꯀꯌꯥ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯖꯥꯇꯤꯁꯤꯁꯨ ꯀꯟꯕ ꯑꯩꯒꯤ ꯕꯥꯎꯟꯗꯔꯤꯁꯨ ꯉꯥꯛꯄ तोान तोान अखोई मथक लांदारी कयासे थेंगनबा हाइबसे ngasiगी assembly da kagadriba milsingino ohindana अखोई कनादा सिनसिगे हाइबो वाफमदुनी आइना मियामदा थमजरिसि अरोइबदा बरबा पामु कहना थमसरी मणिपुर दा assembly dissolve तौरगा PR सांगदोरकपा याबगी थाजबा लेरे Hozik Faubagi oina ISTV na pizaba Manipur pamtang sa Lucian Zere bining tabi pa kwai bimong pukhum sari.